thamnapokpida khulda Kuki militant singna nongmai round kuntra rong kapsinduna tangkak ani thongna landarakhre Imphal East district ki Langmeidong kendra gi Yangangpopi police ki manung chana lairiba thamnapokpida maitai khulda Kuki militant singna nongmai kapsinduna landarakhre hairi nongmai kapsilapagi thokdok asi ngarang numidang pung 11 ga minute 9 rom taba matamda thamnapokpida gi maning thangbada lairiba miyamna uyok sing haina khangnaba Kuki singna dominate tawduna lairiba sing asidagi nongmai kapsilakhibani hairi pause asina khunja khradagi phangba pawgi matung innadi ngarang numidang ikhang khangogdana Kuki militant singna ahanbada nongmai round kuntra rong uyok singdagi thamnapokpida khul tamna kaptharakhi madugi matungda mini 5 rom lepluraga nongmai round kuntra rom kaptharakhi maduda thamnapokpida shanti khongbal sabungkho khunau sabungkho khunjau sana sabi hairiba maitai khulsing asi ahing nungthil animakta ngak senbagi thabak chathariba CDO mobile team gi kangbuna khudakta Kuki militant singi maikaida handuna nongmai kapkhi masigi matungda makhatana Kuki militant singna nongmai kaptharakidre hairi makhatana khunja singna phongdorakpagi matungina thamnapokpagi maning thangba sarukta lairiba uyok sing haina khangnariba Kuki militant singna langoi chanduna lairiba mafam asida Manipuri lenga ki maikaitagi athuba matamda combing operation chathabiduna Kuki militant sing takthokpiyu mafam aduda lairiba bunker sing thugaibiyu maduna trabadi ngaihak litana mafam asidagi nongmai amadi bomb top maitai khul singda kapsinduna makhatana landarakani hairi Langmeidong mamang lekai amadi test buda Kuki militant singna nongmai kapsinduna landarakhre matungda police na combing operation chathakhre ngarang numidang kangsing district ki waikhong police station na konba Langmeidong mamang lekai da amadi test buda Kuki khulai paiba singna maitai khul singda landarakpadagi khulngak liba singna su handuna maike animakta khut thongnakhre hairi pause sina phangba pawgi matung inadi ngarang numidang pung 9 lom tarakpa matamda ikhang khangudana wabagai lamkhaidagi sugnu taba lambi paringda leiba maitai khulsingda miyamna Langmeidong mamang sahi haina khangnaba lai maton chingsang parengdagi Kuki khulai paiba singna nongmai kapsinduna landarakhibani hairi mafam aduda leiba khunja singna phongdorakpagi matung inadi khulai paiba singna ahanba oina nongmai round 10 rong kapsilakhi aduga matam ikan kanadana makhatana nongmai round 2 rong kapsinduna amuk hana landarakhi maduda khulngak liba khunja singi maikaidagi su nongmai round khara kapki thawdoduda asopan yaukhiba leite nongmai kapnabagi paw asi tabada security ki kangbuna khudakta thawdok thokpamda laktano yangsinki Kuki khulai paiba singna nongmai kapsarakhiba sing adu Chandren district ki manung salli hairi numidang pung 9 tarakpa fawbada maikai animakta khuthongnakhi hairi Amarom ngarang numidang Kuki singna landarakpagi thawdok adu thokhraba matungda ngasi ayung masing yamlaba Manipuri police commando gi kangbuna thawdok thokfamgi akoiba amadi laimaton chingsang parenggi akoiba mafam singda paksana combing operation chathakhre hairi haujuk fawbagi oinadi khulai amadi mi phabagi paw phangba ngamdri